ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠꯇ ꯄꯜꯂꯤ꯫ IGP ꯃꯍꯩꯔꯣꯏ ꯕꯤꯕꯤꯁꯥꯅꯥ ꯊꯧꯔꯤ ꯌꯥꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯁꯥ ꯁꯣꯔ ꯐꯨꯟꯕ ꯑꯃꯗꯤ ꯍꯣꯟꯕ ꯂꯦꯞꯈꯤꯕꯗꯒꯤ ꯂꯩꯈꯤꯗꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯇ ꯄꯜꯂꯤ ꯍꯥꯏꯅ IGP ꯀ꯭ꯂꯦ ꯈꯣꯡꯁꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ IGP ꯀ꯭ꯂꯦ ꯈꯣꯡꯁꯥꯏꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯚꯤꯗꯤꯑꯣ ꯀꯣꯚꯔꯦꯖ ꯇꯧꯗꯨꯅ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯑꯣꯏ 2 ꯌꯥꯎꯍꯟꯗꯨꯅ ꯑꯅꯤꯔꯛ ꯍꯟꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯅꯤꯃꯛꯀꯤ ꯔꯤꯄꯣꯔꯠꯅ ꯊꯧꯔꯤ ꯌꯥꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯁꯐꯤꯛꯁꯟ ꯇꯧꯕꯗꯒꯤ ꯂꯩꯈꯤꯗꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ, ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯗꯥꯛꯇꯔꯁꯤꯡꯅ ꯄꯤꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ IGꯅ ꯍꯥꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯑꯃꯗꯤ ꯊꯧꯁꯥꯗꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡꯗꯒꯤ ꯑꯃꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯀꯠꯂꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅ IPCꯒꯤ ꯁꯦꯛꯁꯟ 302 ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯇ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯀ꯭ꯂꯦ ꯈꯣꯡꯁꯥꯏꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯀꯌꯥ ꯅꯝꯊꯥꯛ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯎꯕꯗꯒꯤ IPCꯒꯤ ꯁꯦꯛꯁꯟ 420 ꯁꯨ ꯍꯧꯖꯤꯛ ꯌꯥꯎꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯍꯦꯟꯅ ꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ SITꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯅꯁꯨ IGPꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ SP ꯏꯝꯐꯥꯜ ꯋꯦꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯕꯦꯕꯤꯁꯥꯅꯥ ꯃꯤꯁꯤꯒꯤ ꯑꯆꯨꯝꯕ ꯂꯥꯟꯖꯦꯜ ꯐꯪꯅꯕ SITꯅ ꯆꯠꯊꯔꯤꯕ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯇ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ JAC ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕꯗ ꯊꯥꯖꯕ ꯇꯧꯕꯤꯗꯅꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫